Heirang Leirang channel na mayamgidamakta pujarakliba Phungga Wari Lemtunga. Lemtunga hairiba nupa asi aphauba ningthau maibani. Ningthau maiba sina kayamuk yamna ngambage haibabu mahak asi Prithibigi marol ahum haibadi nongthak Prithribi amadi patal ahummakta koiba ngami. Aduga mahak asi laigasu wari sanaba ngami. Matam amada Lemtunga gi nupi asi yamna kanna nare. Mathwai tatte haibada mangai. Asumna yamna kuina narakpa asina Lemtunga gi nupi asi marol mari amata thokidre. Gyana mata yaudana hifamda matam kuina yataduna leirami. Magi nupi anabagi maramda thijinbada Lemtunga na khanglami madudi magi nupigi thawai adu asibagi leibakta leikhre. Aduna mana nupigi thawai asibagi makuttagi mulluge haina wasaklami. Mana magi nupida aihak nangi thawai asibagi makuttagi lauruge. Aduna aina ngasi tumkiba sina numit 8 ni sudriba phauba aihakpu phumba yade. Masi hairamlaga hifam phajana thaduna Lemtunga asibaga pangkhakum tumkhre. Mana tumkhibadagi magi nupigi thawai laurunaba asibagi lebak thiba chatkre. Lemtunga gi thawai na asum lambida lakpada khairoi macha ama koichong chongduna chatpa thengnarami. Maduda Lemtunga na hangi khairoi macha nangdi kadaida chatkadoribano. Aihaksu nangi na tung ilake. Khairoi macha na ahan aidi leikut leirai ukrong wakrong Prithribi patal thungna chatkadoribani. Nahak aigi tung inba ngamloi. Maduda Lemtunga na masu khairoi machana chatpham khudingda awaba khudong thiba kayamuk thengnarabasu matung ingani haiduna haire. Mana yadrabada khairoi machasu yare. Lemtunga na khairoi macha gi mamai paiduna matung inare. Khairoi machadi masa pikpanina mana chatning mafamda koichong chongduna chalakle. Adubu Lemtunga su khairoi machana chatpham mafam khudingda magi mamaida yanduna koin inare. Asumna makhoi ani asi khudong thiba laikut lairai lale. Ukrong wakrong kayamuksu lale. Mamai thangdadi khairoi macha asi laikrak ahoba amada changkiduna patalomda changkhre. Madu phauba Lemtunga su adum inari. Matam kuina asumna patandasu khudong thiraba lambi kaya asi chatlaga akonbadadi asibasingna leiriba yam laibak adu yauri. Numit asida yam laibaktadi sahongba haiba kumhai adu taurami. Makhoigi nupasingna sa tanba chatlami aduga nupisingna chana thaknaba ising sokpa amadi singnung thijin khochinbagi thabak taurami. Lemtunga na asum yengbada yamgi nupisingi marakta magi nupisu yauramba adu ure. Maduda Lemtunga na magi nupibu kauraga hairei. Aidi nangbu yamna wana kanna thiba hotnari adubu nangdi mafam asida yamna nungaina leiramli. Magi nupina khumlai. Aidi mafam asida palage haina tauribani. Lemtunga na hairei madu yaroi nahak haujingmak thuna mayam asina udringaida yumda hallo. Magi nupigi thawai adu taibangpanda halhankre aduga asumna hairei. Aidi numit 8 ni phauba mafam asida leikigani. Aduna aibu numit 8 ni sudriba phauba poloiba tauganu. Madudagi magi nupi asi anaba phare amasung asibagum leirambadagi hingatlale. Somda Lemtunga di karam tauri. Yam leibakta madi yam nupasinga sa tanbaduda yauduna leiri. Yam nupasingna taliba sa adudi kari sano haibabu nachan khongyambini. Nachan khongyambibu sani haiduna talibani. Makhoina nachan khongyambibu asum tanabada Lemtunga gi manakta sa adu laklami. Maduda yam nupasingna laktuna hairei. He ahal nangi nanakta sa lakle. Nangbu sana soidana soklagani. Lemtunga na koyeng yengbada sadi ude. Adubu ngaihak leiraga mayamna haijilakpada magi makhong mayada nachan khongyambi ama chattuna leibadu ure. Mana masira haiduna hangbada jam laibaki nupasingna mani sa aduni hairei. Nachan khongyambidu sani khanglabada Lemtunga na nachan khongyambi adu makhongna netkhaikre.
Madu ubada yam nupasing adu Lemtungabu yamna kire. Mabu harau tayamna seba taubire aduga makhoi kumai yaukisi haina haire. Asum tauduna leibana matam khara kuina Lemtunga adu mangphauna duna leire. Taubugidi mana hairamba numit 8 ni adu sudri. Somda karam tauri Lemtunga gi nupidi mapuroibana numit 8 ni hairamba adu kauthokre. Aduna mapuroibabudi chanana sikre haina lawkre. Maram aduna mana mayam kauduna mapuroibabu poloikre. Magi phumpham mang semduna phumdokre. Lemtunga na haujikti mana hairamba numit 8 ni adu sugadawre. Hingatlage haina tawba matamdadi mabu mongphamda phumkiba maramna hingatpa ngamdre. Mahausana maring asi phumba matamda asibagi mang manungda nupa oiragana magi taibang panda leiringaida sizinaramba khujuk khulai thang ten ta pumnamak suna hapi. Aduga nupi oiragana phisa lonsa amadi imung manungda darkar oiba phisa pot iyong 8 amasung temna chingba hapnai. Asumna Lemtunga su khujuk khulai thang ten ta loina haptuna phumkibani. Lemtunga na hingatlaga mangdagi mapan thokpa ngamdraba matamda mangonda haplamba thang ta adu magi mang phumliba ubak adu kanna yalami. Adubu upai letraduna thokpa ngamdrabada adum sikre. Lemtunga di magi nupida hairamba wasak adu magi nupina kairamba duda yamna nungaitana taibang panadu thadokhi. Aduna mana magi nupi gi mangda pumnamak asi tamle. Maduda magi nupisu makhoi anina wasaknaramba adu khangning ningsinglakle. Aduga ningba kaibaga loinana thawai nungaitana thuna yangna chatlaga mapuroibagi mang adu hangdoktuna yengba matamdadi mapuroibagi hingatpagi matam henkiduna hingatkidre. Adubu mana hingatlamlaga thang tana mang khumliba ubak adu yalambagi thangpham adudi adum leirami. Miyoiba kauba asina matai manaw haibadu hek oikibaga amagi yathang ngaknadrabadi nungsinabagi mapung pharakte. Matai manaw nungsinaba tamlaklabada imung manung ingthabagi saruk walaktuna awabagi saruk thunglakhi. Awabagi saruk chara oiraktuna ningamdaba haiba wahai adu palaktuna adubu saaduna miyoibagi punsi loisinki. Heirang Leirang na pujarakliba Phungga Wari asi ngasigi oinadi matang swaida loisinjari. Hayeng sidagi hena nungaiba Phungga Wariga loinana mayam pulap amuk thengnaminarasi.